Image PAODAM yang tabiri besungbu Yunam Anuradha Devi na ikong nono krumzadi. Housing maroi ba PAODA. Governor na morigi tungan-tungan ba community singgil lusung-lusung unakre. Startup Manipur scheme pinaba sempang kaitok lay haina Chief Minister N. Birena haikre. Gamnom village sip amasong angang hapada chanaba miyoy ahum phagakre. Housing pausan na pizadi. Manipur ge Governor la Ganeshan na ngasi morida laktuna mapamasida layriba tungan-tungan ba community leaders singa unaduna chakwa tharang gi matangda mifama mapang thokre khonsada sege ahanba oina moreda leba tamil singe laisang sri angala premishori sri munishwarar da chatuna mafam adugi tamil gi miyamna okay amadi laisang asida sangtuna laikram ke tungda tamil sangam morige conference hall da miyam gi oiba mifama mapang thoki tharamadu da hanigi autonomous district council chamdenge Chairman Lukhosai Jau Hanaki ADC member Cecilia Haukib Amadi Moreda Leba Tongan ba community leaders singna mapungo aina saruga ki Ngazigi Taramadu Moreda Leba Tongan ba community leaders singi Maikai dege Mori Manungi Lera Kulak singi Lambi Tongi Pibam Pataba Mori Manungda Tangnaba Ising Miamda Mapung Pana Pangdaba Telecommunication Pataba More Fire Brigade Station Mapangan Kalanba Impal More Lambi da Ladiba Kudeng Tabi Amadi Tingnopan da Ladiba Assam Rifles Check Posting da Miam Satuk Session Tawada Matam Kaya Ama Manghan Bayang na Tungan ba Wapong Kaya Ama Yauba Memorandum Amasu Governor da Kusinake Amadi Community leaders singe Mike dege COVID-19 asahi anirom border tingzin kiba asina more miyam awabakaya ama mayonare masida border asibo hangbiduna mausage punsi mahing laknaba hona binaba wapam sangso governor da PAODAM ki Chief Minister N. Birena High Startup Manipur scheme na lamdam sida laidiba wasak sepa innovative idea laiban hasingbu support awduna lakli Housing Pawuda tungan ba kangloki beneficiary singda scheme sige kanaba pinanaba gidamagta lupa koti jamaga taramari dasmeng mga taruki sampam kai thokle Hyderabad scheme sige makada santang pinaba gidama beneficiary list mga jamapan marbudara mga gilis leire Masigi manungda beneficiary list mga chamri humbodra taret ki santang pikre wafam masingasi palace compound leba city convention da pangthopa state planning department sinba startup Conclave 2021 Thauramge Athoiba Mitunglen Oina Saruya Kiba Chief Minister N. Birena Phundo Kibani Mana Makata Kibada Manipurda Haishingba Amadi Thabakan Manaha Kaya Lai Startup Manipur Scheme Ge Makada Tongan ba Pham Singdage Putorakpa Pothokya Manipur Ge Mapanda Thadokpa Horibasi Yamna Penba Poknambage Masangne Startup Manipur asi mamada category home laidami mingoina pallabada revenue idea amadi entrepreneurs support scheme ESS haina lairambane madugi matung English angani taramapan kunda SC ST OBC women minority differently able entrepreneurs sing promote taunaba hanba khongthang oina stand up Manipur hapsinki Handak Sahida idea stage ke makada atopa subcategory ama COVID pandemic asida chaitheng phanglaba business mata masa tawasing amadi trade owner singidama hapsile haiki scheme asi implement tawbada amadi mai pahan bada mateng piriba bank singbo tagat pagaloinana Chief Minister na beneficiary singda kudong saba thon danaba loan longna bage process ke tabagyamna junction binaba Chief Minister na haiki aduga lamdam sida lairba haisinglaba amadi thabak suba kanba entrepreneur sing start of Manipur gi makada state sigi senthungi phibam chakhal hanaba piriba kudong saba sing lahongna bhaiki tharom da Chief Minister na go to village 2.0 mathangta November dagi amuk sathaba haurakani amadi Chief Minister's help for all so chantha hanaba hauragani haina phongdoki Ekoi live November gi time 1 dagi go to a village
2.0 di along with health for all, Chief Minister ki health for all na scheme do punna already health for all kungang marida trained nurses, doctors, ashagi moi yum health checkup 64 villages maduna go to village to loina jaga facility jo available within show chief secretary ne commissioner official mayam meeting lay the health is well medicine haksang patragadi Ngasigi Taramada Deputy Chief Minister Y. Zukumana Toramapu Oibagaloinana Work Minister TSB Sosit Atay Mioy Kiasu Saruyaki. Haukiba October Tang Tara Nitoigi Ayuki Pung Taramatu Makaram Tabada B Gamnom Village da Village Seb Amati Pigliba Anganga Amayauna Mioy Ahum Hat Kiba Amadi Anina Sohan Kiba Togdok Aduda Chenaba KNF NG Kadar Ahum Imphal West Commando Amadi Taramanga Suba Sam Rappels ke Apunba Combined Team Amana Pagapangam Kre Pagalaba Mioy Amadi Kulai Singha Loinana Imphal West SPG Conference Hall da Paumising Mamang da Puthokre Paumisanga Unaba Aduda Imphal West ke SP Dr. S. Ibom Chana Pundo Kibada Ngarang Numidang Pung Tere Makairam Tabada Moidang Pok New Kaitian Mambi area da KNF NG Active Kadar Kadar Lady Haiba Akanaba Pau Ama Pangbadagi Combined Team Asana Operation Satabada Numidangi Pungmapa Makairam Tabada Moidang Popi Koro Hanba Oil Pam Manaktage KNF NG Kadar Saigolung Singsit Jahikun Apopalai Kidraba Pau Komang Singsit Modbungi K4P Village da Leba Asi Pagat Pangamki Maku Wahang Pahon Satabada Tasigi Tang Taranitoigi Gamnom Village da Village Sebiauna Mioy Om Hat Kiba Adu Mioy Karakaloinana Chatakibani Haiba Kangmangam Bagaloinana Mioy Anigi Leipam Haidorak Padagi Henmin Lund Misao Allies Cabin Chahi Kumapan Apopole Kidraba Lunmin Tang Michao Kangsu Fallen Village Amadi Hantim Sej Singsit Allies SB Chahi Kuntra Pokpa Janglam Singsit Modbung Poipi Vank Asi Mayumdagi Pagat Pangamki Makoi Anidagi 90mm pistol Amadi Marumanga Yauba magazine Ama Amadi .32 gi pistol Ama Maru Yauba magazine Amadi .32 gi Maru Singh Amadi mobile phone Amaso Pagat Pangamki Thasagi Tang Tarani Toida Thoki Bathodo Adu Makoi Ahum Yauna Mioy Tare Nalub Asigi Chairman James Kipgen Amadi Vice Chairman Mangsat Hauki ki Makada Mioy Tare Satakibani Haiba Kangmangam Kre Award pa Mioy Mari Atuba Matamda Paganaba Honari Hainesu Pongdoki Cape Hoibi Modbung area Kangpupi Masidagini Maxi 9:30 PM Daida Kaiten Mambi Moidangpo area gi Kuikoro Hanba oil pump Haiba Daigi Manakagi Maxi Pavangambani Aduga Mahangna Koina Han Hangbada Man Hydropasi Makoichi Koigi KNF Nelungi Chairman Oiba Self-Time James Kipjen Haiba Mama Samuksi Koi Gangpijang Dagini Gangpijang Kambubi District ki Adagini Aduga Vice Chairman Mangsat Hokip of N Boljang Village Kangpupi District Makoi Anisigi Makada Tabuk Toba Mini Aduga Makoi Anisigi Makada Makoina Pulaga Kidnapping Toba Aduga Mamang Dosu Hoziki James Haibasidi Paraga Mi Hatpa Aduga Mi Kidnap Toba Ate Lut Toba Mayam Yam Kanasenaba Mini Lemon Kunai Love Lamlaina Nupi Miamge Apunba Mipam Pangtokuna Lamlai Maikegi Nupi Miam the political activist Sapam Kanglipan Maitebo Mapung Pana Sabanaba Warena Kre Tongan Mapam the Kilapa Nupi Lusingbi Chamangana Sarugia Duna Nomagi Oiba Mipam Ama Nongkada Tongkongda Pangtoki Mipamba Aduda Kangsang Bizaya President Northeast Women Entrepreneur Association na resource person Oina Saruyaki Nupi Miam na Pam Thopa Chaktung
kaya gi maramda wangang ki miyamna chaksana ba meeting tauba sen yenba machi masida sana yuneba bot hairaga lamlai da khangnare machi asumbanate haina political activist sapam kanglipan maitina phungdoki ngasi phawada pangthokiba meeting mayam aduna lamlai assembly constituency da kanaba amata supurakiba leitri mareba ningba mareba leibaki thabak tawbasingna mihoto oigadabani sendong tanba singna candidate oirapana leiba kangkong Jadak Libane Haibo Wapamsu Sabam Kanglipam Maitina Makatana Pundoki. Check keeper really ma'am window. Deliver ma'am just so it really to the young never. Mamang to me tell never. Wakat me from the matam male for never. Lamai Kendriki Bode Pine Hariba Java Tumba ma'am zingo am to your moy. Diagia Sav the young moiva. Rubber bullets out the young moiva. Little is our moiva. Muito que till liver man, Maribam Shiva, Maramdam Shiva. Lamlai Maikaidagi spokesperson to Amana Lamlaki disqualified to Krava Emile Amabu, Lakadariba Lisangani Kunitogi election Seda Porter Karaga, Team Minister Oigatoribani, Haibadu, Miamna, Tabada Nonimba Wapamne, Aduguma disqualified to Krava Emile Adudi, Quaidigi. Matik Sadaba Mihone Maramaduna Asigumba Mioi Ama Amokhanna Miamgi Mihut Ama Oina Tagalogumse Haina Miamda Bildoki Mipamasida President Member Oiba Nongrand Chinungko Gram Pansake Opa Pradhan A Imo Maitena Tha Karasida political activist Sapam Kanglepalna Chatharakiba Tabak Thorom Singh Miamda Angapa Ama Oidi Haina Pundoki Lomi Miambo Sentok Labor Lomi Oinaba Honadak Liba Kaya Sentaki Halkat Saba Leverkat Saba Lomi Chani Henbada Farm Tahun Hiba Ising Chinganaba Pamkya Pithaba Ikang Toklaba Mapam Singda Chanaba Marum Marang Piduna Sentok Leba Lomi Ohenba Masigi Matakta Lamlai Maikegi Ana Ayek Yaurapada Miamidamak I Katoktuna Miamda I Pauba Pangalapa Haibasi Telaba Matam Sida Pak Sauna on Bapurapa Ngamliban Le Lamai Assembly Constituency Naha Chada Maripuna political activist Sapamba Kanglipan Maitege Tabak Tawongda Mapung Pana Sabalakli Haiba Wapamsu Mahana Makatana Pundoke Social worker El Ragumanina Lakatariba Mikala Sida Lamlai Maikege Naha Amadi Nupi Kunaina Mapung Pana Sabaliba Sapamakang Lepana Soidana Mai Pakani Hanipunoki Imphal Iski Andro Kendragi Manung the Ladyba Miamgi Sentungi Semilongi Pibam Pagadanduna Tong Manaba Kunai Amada Purapa Amadi Block Mahila Congress Ke Mapangan Kankatnaba Honaba Haibasina Ayhaki Pandamne Haina Lakadariba Tarani Tusuba Manipur Legislative Assembly Mikalda 7th Andro Constituency da INC ke Mirep Oina Bathorang Liba MPCC ke member Kaisam Ningtem Sauna Pundaragli Ngasi Election Committee of Kaisam Ningtem Sau Singna Sinduna Yeripok Laimanagi Multipurpose Community Hall the Pangtukiba 7th Andro Block Mahila Congress Committee ke Nomagi Oiba Interaction ke Thoramba Amada Sarukiyaruduna Kaisam Ningtem Sau Singna Haikibada Andro Kendra the Ladyba Miam Asi Ayambana Longi Singne Amadi Susan Nomsaraga Hingzaba Imung Manung Singne Makogi Imung Manungi Sentungi Pigan Pibam Pagal Handuna Jabathapa Wataba Masa Masu Singi Mahi Masing Tamnanabage Emission Thagi Pina Chingbasing Buzaba Ngamnaba Karamba Sentok Lambi Lainaba Honagadage Haibane Chimbasinga Adu Kanganabagamak Amade Imung Manungi Sentungi Pibam Pagala Halabadi Lakatariba Mikal Singda Soidana Mahila Congress Committee Singi Mapangan Kankani Haiba Pandam Asida Ngasigi Asigumba Thoramase Pangtopani Haike Mahila Congress ki Akui Thoramasida Mahila Congress Pukramai Togna Andro Block Congress Committee ki area sida Lakatul election sida Haiba Si Isan Mayam Siga Kamai Togna election di Tenagani Hebasisu Anisua Mahavitini Adubo
अहमद मखोगी सस्टेनेबिलिटी पीबसिना लेहाके अहमद प्रायोरिटी चाब थप वाट्रब फाइनेंशियल फ्रीडम फंग तारगदी सोइदन महिला कांग्रेस को आंध्र केंद्र की पोलिंग कयादगी लापा महिला कांग्रेस के थौमी सिंह सरुक याखिबा थरमबतुदा मणिपुर प्रदेश महिला कांग्रेस कमेटी के वाइस प्रेसिडेंट सिंह चांदनी इवेमल आंध्र ब्लॉक कांग्रेस कमेटी के हानगी प्रेसिडेंट अहलजाओ सकोट आली आंध्र महिला कांग्रेस कमेटी के प्रेसिडेंट के अंगवी देवी एमपीसीसी के मसक नाइबा थौमी एमबी यूसुफ कास्मी इनाउ जुगेन चिंबा क्याना सरुक याखि मणिपुर की बपुंग कुमरीदा मियोय लिसंग मगर चनी मरिफो कोविड टेस्ट तबदा मियोय निफु माथोय नौना कोविड पॉजिटिव ओइबा थेंगदुना ngasigi कोविड पॉजिटिव ओइबगी चांग चादा 3.2 यौखि पुंगम असिदा मियोय अनि न लेखिद्रे स्टेट असिदा कोविड लाइसा संदरपदगी ngasi पावबदा अपुनमा मियोय लाकमा लिसंग कुलुमदोय जहुन कुंथ्रामदोय कोविड पॉजिटिव ओइबा थेंगनाख्रे मियोय लिसंग मा चमा पंतरामदोय ना लाइसा सिना मरम ओरगा लेखिद्रे अदुगा अपुनमा मियोय लाख तरामदोय लिसंग यांखैतरो चामा हुंफुतरुना टेस्ट तौख्रे स्टेट असिदा हौजे एक्टिव केसता मियोय चनिपान मरफुतरुक लेडी ngasi मियोय मरफुमरि नाबा फदुना डिसास तौखिबदगे अपुनमा कोविड नाबा फखिबा मी की मसिंग लाक्तरा निथोय चामंगा कुंथ्रामरि यौख्रे स्टेट सिगी कोविड नाबा फबगी चांग चादा मरफुतरा 8.3 लेगी कक्सिंग डिस्ट्रिक्ट की ओइनदी हौकिबा पुंग कुनमरि असिदा कक्सिंग डिस्ट्रिक्ट ता हांगलिबा कोविड टेस्ट तौखम सिंगदा मे कुंथ्रानि टोय टेस्ट तौखि पॉजिटिव ओइबदी यावखिदे मियर सिंग अदु लेकांगना सलाइबा कोविड टेस्ट तौफमदा कुनमरि जीवन हॉस्पिटल दा तरुक अमदी इमा हॉस्पिटल मे मंगा टेस्ट तौखिबनी हाइना डिस्ट्रिक्ट सर्विलेंस ऑफिसर कक्सिंग डॉक्टर केसो संगमरंग थेमना पिरपरि पोना हाइरि मालेमपुमदा कोविड पॉजिटिव केस मसिंग कोटी कुनमरि लाख निफुमंगा लिसिंग कुनमंगा चाट्रेट निफु सुक्रे मसिगे मनुंगदा मियोय लाख निफुमापन लिसिंग हुंबुतरो सुमना तरामाथोयना लेखिद्रे अदुगा मियोय कोटी कुनिथोय लाख तरामंगा लिसिंग कुंथ्रानिथोय समापन कुंथ्रामंगा नारमदगी फख्रे कोविड लाइसा की सैथें फंगदुना मालेमगे मनुंगदा कोविड पॉजिटिव केस खोदिगे वांगबलेबा केस कोटी मारी लाख हुंफुमदोय लिसिंग तरानिथोय चाट्रेट मरफुनिथोय थेंगदुना यूएसए ना आंबा पोजीशन दा इंडिया लेबांगना केस कोटी अहोम लांग निफुमाथोय लिसिंग मरफुमापन चाट्रेट हुमुद्रा मरि थेंगदुना अनिसुवा अमदे ब्राजिल ना केस कोटी अनि लाख तरातरेट लिसिंग कुमापन चाट्रेट हुबुमदोय थेंगदुना अहोमसुबा पोजीशन द लेडी इंडिया लेबा की मनुंगदा कोविड पॉजिटिव केस खोदिगे वांगबा स्टेट महाराष्ट्र ना ओइरे स्टेट सिगी मियोय लाख हुमुतरो लिसिंग अनि चमापन हुमुमाथोय कोविड पॉजिटिव ओइबे थेंगनाख्रे केरला ना केस लाख निफुमापन लिसिंग तरामंगा चहुम कुंथ्रामाथोय थेंगनादुना अनिसुबा अमदि कर्नाटका ना केस लाख कुमापन लिसिंग मरफुमंगा चमापन मरफुतरो थेंगनादुना अहुमसुबदा लेरि ngasi former NEIDP candidate Gopen Tongram former spokesperson LJP Ningombam Ibohol Maite amade convener RPI Kobi block Fandom Dhanavir Singh na Indian National Congress ANC da Yorokibabo Manipur Pradesh Congress Committee na sinduna makoibo opagi tharampa ama BT Road Laiba Congress babana pangthokrai ngasagi tharamatu da CLP leader or Ibobi MPCC के president and Loken CWC member Gaikangam MPCC working president Kem Megachandrna CBS president guest of honor oina sarugiyaduna achamba tharampa amagaloinana makoibutaramna okay All Marine Sport Association Amsana sponsor Taraga All Manipur Football Association Amphagi Makata District Sport Association Kaksung Sanduna Punan Sambom Village Playground referee singidi increment come refresher course ngasidagi haudokre tharomaduda 42 10 upon assembly constituency ge MLA di korum thangna thoiba mitunglen DSA Kaksung president Wain Mangol Zamna tharomapu aduga Ampage Director Competition M. Megachandra Singh Amadi Amsage President KS Lainain Kham Anina Akanaba Mitunglen Singh Oina Sarugyaki. Hosiki Matamasida Karishunataba Police Masama Wanam Mada Lupal La Mayama Lowy Kolionaga Wanonari Nedra Force for Pakamasi City Sanoro Police Manapani Tabak to Mana Narubanate Sarkar na Olaga interview with the colleague Haba Asibu Tony Dadana
होना नौरी कोटोल खेल Lagliba tang kunipan dagi kuntramathui phauba Maharashtra gi Pune da pangthokadariba 18 National MTB da sarugya kadariba Manipur gi MTB timna mai paglaknaba Manipur Adventure and Mountain Biking Association gi maiki dagi ya proposal birakli Association as the President amadi Secretary na punna thorakpa chirol amada pallibadi 18 National MTB da sarugya kadaba team manager Dennis Puricha Bambe Yawa member Nipangi team Asibu Association na Haukiba Tang Kumathoida Ikaikamna Utki Panbayabadi team Masina tournament Yawring Manunda Changba license fee Chana Thanaba Madile Pangi Sampang Kudimak Manipur Adventure and a Mountain Biking Association na Loina Pugadoribani Uttar Pradesh ke Agra ke police custody da hatokraba Arun Narwar ke imong manungda laktuna yengsalakhiba Bharatiya Kishan Union BKU leader Rakesh Tikayana haikibada imong adu da lupa lak niphuge compensation te pibagaloina na government job amasu pigadabani mana makatana haikibada Lakhimpur Kheri amasung Kanpur dana compensation ge sampan lupa lak niphu dagi niphunga phawba oraka Agra dana lupa lak tara khakta karigi pigadoribano Jagdishpura police station dagi lupa lak kunmanga hurangkhe haina Arun Narwada maran siribani police custody da thamdana wangpau satabada mahal sikhibani Lagliba election da Lomi Singna BJP da vote pidana basumahana haiki Mamangi lengak singdagi haksel gi thabak thorom sang phajana paikalam de haina Prime Minister Narendra Modi na maru ena Congress pursithakre lebaka sina ningthamba phanglakpagi ahan bachahi humbutra phawda mamangda pankhiba government singna haksen gi matang da phajana thabak paikalam de ngasidi center da paliba government asinadi Lairba amasung upai legislature singi awaba adu khangbanina makhoi chokhatpa amadi haksengi damakta thabakya lokhali Pan India scheme ba hairiba Ayushman Bharat Health Infrastructure Mission na public health gi ahoba leramba singa adu mansili hairi New Pan India Healthcare Project ngasi launch tongkibaki tharamda wangang laduna Prime Minister Modi na maki government na lokhaliba haksengi matangda pankhi Ngasi launch tokiba New Paint India Healthcare Project lupa crore lising manga thadari haina sumahana phongdoki Rajasthan ki kota da yamna yangna thorakpa car amana motorbike anida thomsan baki thaudokta sahi kuntaret suraba nipa amaga angang nupi masa amaga sire thaudok adu Gumanchapura City Police Station ge manungda leiba mapham amata thokibani Lekhidraba Singh adu DCM Road leiba Rajkumar Jai Kuntaret amasung kota city ge Satatpura area da leba Sahadat Aligi Masanupa Sahur Sahi Mangani Haibakang Mangamkre Accident adu thokraba matunda ka driver adu sengkre hairi yangna thorapa car aduna DCM Road leba All Regional Transport Office ke falang da thomsen ringai mamangda motor ani aduna thomsen khibani haina police na haiki Hausigar bada maroi bapau amane pizari Governor na morigi tonga ba community singilu singba singa unakre Start of Manipur scheme pinaba sempang kaitoklai haina Chief Minister M Birena haikre Gamnom village sip amasong angang hapada chanaba mioi ahum phagakre Image PAODAM ngasigi de matang sidaloi chede ming tabiri bisangbo amuka hana krumjai